ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯐꯩꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯥꯎꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯊꯕꯥ ꯀꯧꯔꯝꯃꯤ꯫ ꯐꯩꯖꯥꯎꯒ ꯊꯕꯥꯒꯁꯤ ꯌꯥꯝꯅ ꯉꯟꯅ ꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯔꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯤꯡꯅ ꯐꯖꯇꯣꯟ ꯀꯧꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯆꯍꯤ 15 ꯍꯥꯏꯔꯛꯄ ꯑꯗꯨꯋꯥꯏꯗ ꯐꯖꯇꯣꯟꯗꯨ ꯑꯃꯨꯛ ꯄꯣꯛꯂꯝꯃꯤ꯫ ꯄꯥꯔꯤꯅ ꯃꯆꯜꯅꯨꯄꯤ ꯐꯖꯇꯣꯟꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯐꯖꯇꯣꯟꯁꯨ ꯃꯃꯥ ꯃꯄꯥꯗꯒꯤ ꯃꯕꯨꯡꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯄꯥꯔꯤ ꯑꯗꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯐꯖꯇꯣꯟ ꯁꯨꯃꯥꯡꯗꯨ ꯁꯥꯟꯅꯔꯝꯕꯗꯒꯤ ꯃꯕꯨꯡ ꯍꯜꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯀꯟꯅ ꯆꯦꯟꯕꯗꯨꯗ ꯅꯣꯡ ꯑꯃꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯔꯝꯃꯤ꯫ ꯃꯆꯜꯅ ꯇꯨꯈꯤꯕꯗꯨ ꯎꯕꯗ ꯄꯥꯔꯤ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯜꯕꯨ ꯍꯧꯒꯠꯇꯨꯅ "ꯆꯟꯇꯣꯕꯦꯝ, ꯁꯣꯛꯄ꯭ꯔꯣ ꯅꯪꯕꯨ? ꯀꯔꯤꯒꯤ ꯀꯟꯅ ꯆꯦꯜꯂꯛꯏꯅꯣ? ꯇꯞꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ?" ꯐꯖꯇꯣꯟ ꯀꯟꯅ ꯀꯞꯇꯨꯅ "ꯅꯆꯥ, ꯑꯩꯒꯤ ꯈꯣꯡꯁꯦ ꯏ ꯊꯣꯛꯏ꯫ ꯅꯆꯥ, ꯑꯩꯒꯤ ꯈꯣꯡꯁꯦ ꯆꯠꯄ ꯌꯥꯔꯣꯏꯌꯦ. ꯑꯩ ꯈꯣꯡ ꯇꯦꯛꯑꯅꯤ. ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯐꯪꯉꯔꯣꯏ. ꯃꯤꯅ ꯑꯩꯉꯣꯟꯗ ꯈꯣꯡꯇꯦꯛ ꯄꯤꯔꯛꯑꯅꯤ, ꯂꯛꯅꯔꯛꯑꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯗꯨ ꯑꯣꯈꯣꯡꯕ ꯃꯈꯩ ꯀꯞꯂꯝꯃꯤ꯫ ꯄꯥꯔꯤ ꯃꯆꯜꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯂꯗꯨꯅ "ꯑꯉꯥꯎꯕꯤ, ꯀꯩꯗꯧꯕꯒꯤ ꯏꯆꯜꯒꯤ ꯈꯣꯡ ꯇꯦꯛꯇꯣꯏꯅꯣ? ꯀꯞꯀꯅꯨ, ꯀꯩꯁꯨ ꯇꯧꯔꯣꯏꯕ. ꯍꯤꯗꯥꯛ ꯍꯥꯞꯂꯒꯅꯦ ꯐꯅꯤ. ꯇꯥꯆꯧ ꯍꯤꯗꯥꯛ ꯍꯥꯞꯄꯤꯒꯦ. ꯀꯞꯀꯅꯨ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯜꯗꯤ." ꯐꯖꯇꯣꯟ ꯀꯞꯄꯗꯨ ꯇꯣꯛꯇꯨꯅ "ꯇꯥꯆꯧ, ꯑꯁꯦꯡꯕꯒꯤ ꯍꯤꯗꯥꯛ ꯍꯥꯞꯂꯒ ꯐꯒꯗ꯭ꯔꯥ?" "ꯐꯗꯣꯏꯅꯤ. ꯇꯥꯆꯧ ꯂꯩꯔꯤꯉꯩꯗ ꯏꯆꯜꯒꯤ ꯈꯣꯡ ꯇꯦꯛꯄ ꯌꯥꯕ? ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ. ꯇꯥꯆꯧꯅꯅꯦ ꯏꯆꯜꯒꯤ ꯉꯃꯨꯛ ꯍꯥꯎꯕ ꯂꯩꯔꯤ." "ꯇꯥꯆꯧ, ꯄꯝꯕꯤꯌꯣ." ꯄꯥꯔꯤꯁꯨ ꯃꯆꯜꯕꯨ ꯄꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯕꯥꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤ꯫ ꯄꯥꯔꯤꯅ ꯃꯆꯜꯕꯨ ꯄꯝꯗꯨꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ: "ꯏꯆꯥꯇꯣꯝꯕꯤ, ꯅꯪ ꯇꯥꯆꯧꯗꯣ ꯊꯕꯛ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯃꯅꯤ. ꯅꯪꯅ ꯑꯃꯨꯛ ꯄꯝꯍꯜꯂꯕ꯭ꯔꯣ?" "ꯋꯥꯗꯦ ꯆꯣ, ꯇꯥꯆꯧ, ꯋꯥꯗꯦꯀꯣ." ꯄꯥꯔꯤ ꯅꯣꯛꯂꯗꯨꯅ "ꯋꯥꯗꯦ. ꯏꯆꯜ ꯄꯝꯕꯕꯨ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯏꯃꯥ, ꯑꯩꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯂꯩꯔꯛꯄꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯉꯥ ꯑꯗꯨꯕꯨ ꯄꯤ꯫ ꯊꯕꯥꯅ "ꯏꯆꯥꯅ ꯉꯥ ꯂꯩꯔꯛꯄ ꯐꯔꯦꯗ. ꯏꯃꯥꯁꯨ ꯉꯥꯔꯧ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯊꯥ ꯁꯥꯔꯝꯂꯤꯕꯅꯤ." ꯐꯖꯇꯣꯟ ꯃꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯇꯥꯆꯧ, ꯃꯣꯏꯒꯤ ꯀꯩꯊꯦꯜꯗꯅꯦ ꯐꯤꯔꯣꯜ ꯐꯖꯕꯒ ꯃꯌꯥꯝ ꯌꯣꯜꯂꯦ ꯍꯥꯏꯁꯦ. ꯇꯥꯆꯧ, ꯆꯨꯝꯕ꯭ꯔꯥ?" "ꯆꯨꯝꯕ꯭ꯔꯕ ꯇꯥꯆꯧ?" "ꯆꯨꯝꯃꯤ ꯏꯆꯟꯇꯣꯝꯕꯤ. ꯀꯩꯊꯦꯜꯗꯗꯤꯅꯦ ꯐꯤꯔꯣꯜ ꯐꯖꯕ ꯃꯌꯥꯝ ꯌꯣꯜꯂꯤ." "ꯑꯗꯨꯗꯤ ꯇꯥꯆꯧ, ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯤ. ꯂꯥꯛꯑꯣ ꯇꯥꯆꯧ, ꯀꯩꯊꯦꯜ ꯆꯠꯂꯨꯁꯦꯕ." "ꯏꯆꯟꯇꯣꯝꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯔꯦ. ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯗꯦ. ꯍꯌꯦꯡ ꯆꯠꯁꯤꯀꯣ." ꯐꯖꯇꯣꯟ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ "ꯍꯧꯖꯤꯛ ꯆꯠꯁꯤ ꯇꯥꯆꯧ. ꯑꯩ ꯀꯩꯊꯦꯜꯗ ꯆꯠꯅꯤꯡꯉꯦꯕ." ꯊꯕꯥꯅ "ꯏꯃꯥꯒꯤ ꯐꯖꯇꯣꯟ, ꯅꯤꯡꯉꯥꯏ ꯇꯧꯒꯅꯨ. ꯅꯪ ꯇꯥꯆꯧꯅꯅꯦ ꯍꯌꯦꯡ ꯆꯠꯁꯦꯅ ꯍꯥꯏꯔꯤꯗꯅ." ꯐꯖꯇꯣꯟ ꯃꯆꯤꯟ ꯃꯆꯥꯗꯨ ꯄꯩꯊꯣꯛꯇꯨꯅ "ꯑꯩꯗꯤ ꯇꯥꯆꯧꯗꯤ ꯅꯤꯡꯉꯥꯏ ꯇꯧꯖꯕ, ꯏꯃꯥꯅ ꯇꯧꯕ ꯅꯠꯇꯦ." ꯐꯖꯇꯣꯟ ꯃꯕꯨꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ "ꯇꯥꯆꯧ, ꯆꯠꯂꯨꯁꯦꯕ." ꯄꯥꯔꯤꯅ "ꯏꯆꯟꯇꯣꯝꯕꯤ, ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯇꯥꯔꯕꯅꯤꯅ ꯀꯩꯊꯦꯜꯗ ꯀꯅꯥꯝꯇ ꯂꯩꯔꯝꯃꯔꯣꯏ. ꯍꯌꯦꯡ ꯏꯃꯥꯒ ꯆꯠꯂꯣ." "ꯇꯜꯂꯦ. ꯑꯩꯗꯤ ꯇꯥꯆꯧꯒ ꯆꯠꯀꯅꯤ. ꯏꯃꯥꯒ ꯆꯠꯅꯤꯡꯗꯦ. ꯏꯃꯥꯗꯤ ꯐꯠꯇꯦ, ꯇꯥꯆꯧꯗꯤ ꯐꯩ." ꯊꯕꯥꯅ "ꯃꯁꯤ ꯀꯌꯥꯗꯨ ꯌꯦꯡꯉꯨꯅꯦ." ꯑꯗꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯐꯩꯖꯥꯎ ꯑꯗꯨ ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯃ ꯌꯥꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ "ꯍꯩ ꯃꯃꯥ, ꯌꯣꯡꯆꯥꯛꯁꯦ ꯁꯤꯡꯖꯨ ꯑꯃ ꯇꯧꯁꯦ." "ꯃꯣꯏ ꯃꯄꯥ, ꯌꯣꯡꯆꯥꯛ ꯆꯔꯣꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯌꯣꯡꯆꯥꯛꯅꯣ?" "ꯏꯇꯥꯎ ꯆꯥꯎꯔꯦꯜ ꯍꯣꯏꯒꯤ ꯌꯣꯡꯆꯥꯛꯇꯣ ꯍꯦꯛꯑꯦ ꯍꯥꯏꯗꯨꯅ ꯄꯤꯔꯛꯄꯅꯤ. ꯃꯣꯏꯒꯤ ꯌꯣꯡꯆꯥꯛꯇꯣ ꯌꯥꯝꯅꯁꯨ ꯍꯥꯎꯕꯅꯤ." ꯐꯩꯖꯥꯎ ꯃꯆꯥꯅꯨꯄꯥꯗꯤ ꯌꯦꯡꯗꯨꯅ "ꯆꯧ, ꯅꯪꯗꯤ ꯊꯕꯛ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯦ?" "ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯄꯥꯕ." "ꯅꯪꯅ ꯊꯕꯛ ꯆꯠꯄꯗ ꯅꯆꯜ ꯑꯁꯤꯁꯨꯅꯦ ꯄꯨꯒꯦꯒ ꯄꯨꯈ꯭ꯔꯣ. ꯅꯪꯗ ꯍꯪꯕꯗ ꯄꯥꯕ ꯈꯨꯝꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ. ꯏꯆꯥꯇꯣꯝꯕꯤꯅ ꯃꯕꯨꯡ ꯅꯤꯡꯕꯁꯤꯗꯤ ꯀꯔꯤꯗ ꯍꯪꯗꯣꯏꯅꯤ?" ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯐꯖꯇꯣꯟ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯄꯥꯔꯤꯅ ꯐꯖꯇꯣꯟꯕꯨ ꯀꯩꯊꯦꯜꯗ ꯄꯨꯔꯛꯏ꯫ ꯐꯤꯔꯣꯜ ꯌꯣꯟꯐꯝꯗ pusilaklammi. ꯄꯥꯔꯤ ꯐꯤꯔꯣꯜ ꯌꯣꯜꯂꯤꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ "ꯏꯅꯦ, ꯐꯤꯔꯣꯜ ꯈꯤꯇ ꯌꯦꯡꯒꯦ." "ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ. ꯑꯉꯥꯡ ꯑꯁꯤꯗꯤ ꯏꯕꯨꯡꯉꯣꯒꯤ ꯏꯆꯥꯔꯥ? ꯃꯁꯛꯄꯨ ꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ." ꯄꯥꯔꯤ ꯅꯣꯛꯂꯒ "ꯏꯅꯦ, ꯏꯆꯟꯅꯨꯄꯤꯅꯤ." "ꯍꯥ, ꯅꯆꯟꯅꯨꯄꯤꯅꯦꯕ? ꯏꯅꯦꯗꯤ ꯅꯆꯥꯒ ꯃꯥꯜꯂꯨꯔꯦ. ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯈꯜꯂꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯅ ꯐꯤꯔꯣꯜ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯐꯖꯇꯣꯟꯗꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯑꯃ ꯇꯥꯞ ꯂꯧꯗꯨꯅ "ꯇꯥꯆꯧ, ꯑꯩꯅꯦ ꯁꯤꯒꯤ ꯐꯨꯔꯤꯠ ꯑꯉꯥꯡꯕꯁꯦ ꯁꯤ ꯄꯥꯝꯃꯤ. ꯇꯥꯆꯧ, ꯁꯤ ꯂꯩꯕꯤꯌꯨ ꯇꯥꯆꯧ." "ꯍꯣꯏ, ꯂꯩꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯅ ꯃꯆꯜꯅ ꯄꯥꯝꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨꯕꯨ ꯂꯩꯔꯝꯃꯤ꯫ ꯄꯣꯠꯆꯩ ꯂꯩꯕꯁꯨ ꯂꯣꯏꯔꯗꯨꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫
ꯐꯖꯗꯣꯟꯅ ꯇꯥꯆꯣ ꯑꯩ ꯋꯥꯔꯦ ꯑꯩ ꯄꯥꯝꯕꯤꯌꯨ ꯇꯥꯆꯣ ꯄꯥꯔꯤꯁꯨ ꯃꯁꯜꯕꯨ ꯄꯥꯝꯂꯝꯃꯤ ꯃꯆꯤꯜ ꯃꯧꯄꯥꯗꯨ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ ꯂꯝꯕꯤꯗ ꯄꯥꯔꯤꯒ ꯈꯪꯅꯕ ꯆꯅꯨꯒꯤ ꯃꯇꯥ ꯑꯁꯪꯕꯤꯅ ꯎꯔꯝꯃꯤ ꯑꯁꯪꯕꯤ ꯄꯥꯔꯤꯅ ꯐꯖꯗꯣꯟꯕꯨ ꯄꯝꯗꯨꯅ ꯅꯣꯛꯅꯣꯛꯇꯨꯅ ꯆꯠꯂꯤꯕꯗꯨ ꯎꯕꯗ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯑꯁꯤꯕꯨ ꯇꯥ ꯄꯥꯔꯤ ꯅꯠꯇ꯭ꯔꯅꯦ ꯃꯥꯅꯤꯗ ꯃꯥꯅ ꯄꯥꯝꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯅꯥ ꯃꯁꯛꯁꯨ ꯇꯥ ꯄꯥꯔꯤꯒ ꯃꯥꯟꯅꯩ ꯑꯁꯤꯕꯨ ꯇꯥ ꯄꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂꯥ ꯃꯣꯏꯒꯤꯁꯦ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯄꯥꯎꯁꯦ ꯏꯇꯥ ꯆꯅꯨꯗ ꯇꯝꯅꯗꯕ ꯌꯥꯗꯦ ꯑꯩ ꯑꯁꯪꯕꯤꯗꯣ ꯑꯁꯤ ꯈꯟꯗꯨꯅ ꯄꯥꯔꯤꯒ ꯐꯖꯇꯣꯟꯒꯅ ꯆꯠꯈꯤꯕꯗꯨꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯆꯅꯨꯁꯨ ꯃꯥꯒꯤ ꯐꯤꯁꯥꯀꯣꯜ ꯑꯗꯨꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯪꯕꯤꯁꯨ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯈ꯭ꯔꯦ ꯍꯦꯛꯇ ꯊꯕꯛ ꯂꯦꯞꯇꯦꯕ ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ ꯍꯥꯏꯕꯅꯤ ꯆꯅꯨ ꯅꯣꯛꯂꯗꯨꯅ ꯀꯗꯥꯏꯗꯒꯤ ꯊꯕꯛ ꯐꯕꯅꯣ ꯏꯇꯥ ꯏꯅꯦ ꯇꯣꯝꯕꯤꯅꯅꯦ ꯍꯌꯦꯡ ꯀꯩꯊꯦꯜ ꯆꯠꯄꯗ ꯄꯨꯅꯤ ꯍꯥꯏꯕꯒꯤ ꯁꯥꯔꯝꯃꯤꯅꯤ ꯗꯟꯗꯤꯗ ꯍꯣ ꯈꯪꯖꯔꯦ ꯑꯗꯣ ꯏꯇꯥ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯇꯥ ꯄꯥꯔꯤꯗꯣ ꯀꯩꯊꯦꯜꯗ ꯊꯦꯡꯅꯩꯌꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯄꯝꯗꯨꯅ ꯃꯥ ꯆꯠꯍꯧꯋꯦꯕ ꯏꯇꯥ ꯑꯉꯥꯡꯗꯣ ꯇꯥ ꯄꯥꯔꯤꯒꯤ ꯃꯆꯥ ꯃꯥꯜꯂꯤ ꯑꯗꯨꯅ ꯇꯥ ꯄꯥꯔꯤꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯐꯖꯅ ꯊꯤꯗꯣꯛꯈꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕ ꯑꯃ ꯑꯣꯏꯔꯝꯗꯅꯕ ꯆꯅꯨꯁꯨ ꯃꯇꯥꯅ ꯇꯝꯂꯤꯕ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯏꯇꯥ ꯅꯪꯅ ꯇꯝꯂꯤꯕ ꯄꯥꯎꯁꯤꯕꯨ ꯑꯁꯦꯡꯕꯔꯣ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕ ꯏꯇꯥ ꯅꯪꯕꯣ ꯑꯩꯅꯦ ꯏꯃꯤꯠꯁꯤꯃꯛꯅ ꯎꯔꯛꯂꯕꯅꯤ ꯇꯥ ꯄꯥꯔꯤꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯦ ꯄꯝꯗꯨꯅ ꯅꯣꯛꯅꯣꯛꯇꯨꯅ ꯆꯠꯍꯧꯕꯗꯣ ꯆꯅꯨ ꯄꯥꯈꯠꯅ ꯏꯇꯥ ꯇꯥ ꯄꯥꯔꯤꯗꯣ ꯅꯨꯄꯤ ꯊꯤꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯅꯨꯄꯤ ꯊꯤꯔꯝꯃꯒꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯅꯨꯄꯥ ꯑꯃ ꯊꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯥ ꯑꯩꯅ ꯇꯥ ꯄꯥꯔꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩ ꯃꯥꯒꯤ ꯋꯥꯈꯜ ꯀꯥꯎꯕ ꯉꯝꯒꯗꯧ ꯃꯥꯟꯗꯦ ꯏꯇꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯗꯨ ꯀꯞꯂꯛꯏ ꯏꯇꯥ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨ ꯁꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯀꯞꯀꯅꯨꯕ ꯆꯅꯨ ꯀꯞꯂꯨꯕꯒꯤ ꯃꯅꯝ ꯑꯗꯨ ꯊꯨꯠꯇꯨ ꯆꯤꯡꯈꯠꯇꯨꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯒꯤꯅꯣ ꯏꯇꯥ ꯇꯥ ꯄꯥꯔꯤꯗꯤ ꯃꯌꯥꯝꯕꯒ ꯑꯝꯇ ꯂꯩꯇꯕꯅꯤ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨꯗꯤ ꯂꯩ ꯍꯥꯏꯕꯅꯤ ꯁꯣꯏꯔꯣꯏ ꯏꯇꯥ ꯇꯥ ꯄꯥꯔꯤꯅ ꯄꯥꯝꯗꯨꯅ ꯆꯠꯍꯧꯔꯤꯗꯣ ꯇꯥ ꯄꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯝꯕꯅꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯇꯥ ꯌꯥꯝ ꯀꯞꯅꯤꯡꯉꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨ ꯑꯗꯨ ꯀꯞꯂꯝꯃꯤ ꯑꯁꯪꯕꯤꯁꯨ ꯃꯇꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯁꯪꯕꯤꯅ ꯆꯅꯨꯕꯨ ꯊꯦꯝꯂꯕꯁꯨ ꯆꯅꯨꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝ ꯀꯞꯂꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯆꯅꯨꯒꯤ ꯃꯃꯥ ꯏꯕꯦꯇꯣꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯃꯆꯥꯅ ꯀꯞꯂꯤꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯦ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯨ ꯀꯅꯥ ꯁꯤꯕ ꯌꯥꯎꯔꯒꯦꯅꯦꯍꯦ ꯆꯅꯨ ꯀꯞꯂꯗꯨꯅ ꯍꯣ ꯄꯥꯕ ꯁꯤꯕꯒꯤ ꯀꯞꯄꯤꯕ ꯄꯥꯕ ꯁꯤꯕꯒꯤ ꯅꯄꯥꯗꯤ ꯁꯤꯈꯤꯕ ꯀꯨꯏꯔꯦ ꯑꯗꯨꯒ ꯅꯪꯗꯤ ꯍꯧꯖꯤꯛꯇ ꯀꯞꯄꯤꯕ ꯑꯩꯅ ꯀꯞꯅꯤꯡꯂꯒ ꯀꯞꯅꯤ ꯀꯞꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯏꯃꯥꯒꯤꯅ ꯊꯧꯔꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯅꯨꯗꯨ ꯁꯥꯎꯔꯞ ꯇꯧꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯕꯦꯇꯣꯝꯕꯤ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯏꯕꯦꯇꯣꯝꯕꯤ ꯑꯁꯪꯕꯤꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯪꯕꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯆꯦꯛꯂꯥꯎꯕꯤꯁꯤꯅ ꯑꯃꯨꯛ ꯀꯞꯂꯤꯕꯁꯤꯅ ꯑꯁꯪꯕꯤꯅ ꯏꯕꯦꯇꯣꯝꯕꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯏꯃꯥ ꯏꯄꯦꯝꯃ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯥꯅ ꯁꯟ ꯏꯔꯣꯏ ꯈꯣꯡꯕꯗꯧꯅ ꯀꯞꯂꯤꯕꯁꯤꯗꯤ ꯏꯃꯥꯕꯣ ꯏꯇꯥ ꯆꯅꯨꯅ ꯅꯨꯄꯥꯗꯨꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯗꯨꯒꯤ ꯀꯞꯂꯤꯕ ꯖꯥꯠꯅꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯕꯨ ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯥꯗꯨꯗ ꯂꯩꯒꯦ ꯍꯥꯏꯔꯤꯕꯔꯣ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯕꯅꯤ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯔꯛꯂꯤꯕꯅꯤ ꯅꯨꯡꯁꯤꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯀꯥꯏꯅꯩ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯞꯄꯛꯇꯦ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯆꯅꯨꯅ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯏꯃꯥ ꯅꯪ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯊꯤꯕ ꯅꯁꯛꯇꯨꯒ ꯏꯕꯦꯇꯣꯝꯕꯤꯁꯨ ꯃꯆꯥ ꯇꯥꯅꯕ ꯂꯥꯎꯔꯛꯏ ꯍꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯨꯄꯥ ꯐꯪꯗꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯅꯨꯄꯥ ꯑꯃꯒꯤꯗꯃꯛꯇ ꯀꯞꯇꯅꯒ ꯇꯧꯔꯗꯅ ꯏꯕꯦꯇꯣꯝꯕꯤꯒ ꯃꯆꯥꯅꯨꯄꯤ ꯆꯅꯨꯒ ꯈꯠꯅ ꯈꯜꯂꯛꯄꯗꯨꯗ ꯑꯁꯪꯕꯤꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯕꯦꯇꯣꯝꯕꯤꯗꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯤ ꯆꯅꯨꯁꯨ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯩꯃ ꯆꯥꯛ ꯈꯔ ꯆꯥꯗ꯭ꯔꯕꯗꯤ ꯇꯨꯝꯕ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ ꯍꯩ ꯆꯥꯛꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯆꯥꯔꯨ ꯂꯥꯎꯅꯦ ꯍꯣ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯀꯣꯛ ꯆꯥꯕ ꯌꯥꯗ꯭ꯔꯣ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗꯒꯤ ꯁꯥꯎꯖꯤꯜꯂꯛꯏꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯩ ꯅꯣꯏ ꯍꯧꯖꯤꯛꯀꯤ ꯅꯨꯡꯁꯤꯕꯁꯦ ꯅꯨꯡꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯔ ꯃꯥꯜꯂꯦꯗ ꯆꯔꯥꯒ ꯍꯦꯟꯗꯅ ꯑꯔꯦꯝꯕ ꯍꯛꯆꯥꯡ ꯁꯣꯛꯅꯅꯕ ꯑꯩꯅ ꯏꯃꯥ ꯅꯪ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯑꯣ ꯏꯃꯥ ꯋꯥꯒ ꯉꯥꯡꯖꯔꯔꯣꯏ ꯅꯪꯁꯨꯅꯦ ꯆꯥꯁꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯁꯔꯨꯛ ꯑꯁꯤꯁꯨ ꯏꯃꯥ ꯆꯥꯔꯒꯦ ꯍꯥꯎꯔꯅꯤꯗ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕꯁꯤꯗꯤ ꯇꯤꯟꯕꯨ ꯌꯣꯠꯂꯤ ꯇꯧꯔꯤꯁꯤ ꯃꯃꯥꯅ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯄꯜꯂꯛꯄꯗꯨꯗ ꯆꯅꯨꯗꯨ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯇꯨꯅ ꯉꯀ꯭ꯔꯥꯒ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯑꯣꯏꯔꯗꯤ ꯍꯥꯎꯔꯅꯤꯍꯦ ꯑꯩꯕꯨ ꯏꯃꯥꯗꯗꯤ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯨꯒꯨꯝ ꯇꯧ ꯆꯥꯛꯁꯨ ꯂꯥꯝꯃꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯀꯥꯟꯅꯗꯦ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯍꯦꯛꯇ ꯆꯥꯎꯔꯒꯦ
ꯑꯁꯤ ꯈꯜꯂꯗꯨꯅ ꯆꯅꯨꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯃꯥꯅ ꯃꯥꯒꯤ ꯊꯤꯔꯤꯕ ꯆꯥꯛ ꯄꯨꯈꯝ ꯑꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯏꯕꯦꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ "ꯍꯩ ꯅꯪꯕꯨ ꯆꯥꯛ ꯆꯥꯅꯤꯡꯗꯦꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯍꯣ ꯑꯩꯅ ꯆꯥꯅꯤꯡꯂꯒ ꯆꯥꯅꯤ ꯆꯥꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯏꯃꯥꯒꯤꯅ ꯊꯧꯔꯣ." "ꯏꯕꯦꯝꯃ ꯅꯪꯅ ꯀꯟꯕ ꯆꯤꯟꯁꯦ ꯑꯣꯀꯥꯛꯇꯤ ꯀꯜꯂꯤꯍꯦ ꯁꯩꯇ꯫ ꯍꯌꯦꯡꯅꯦ ꯅꯅꯦ ꯄꯣꯛꯇꯒ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯅꯪ ꯉꯛꯁꯝꯗꯨ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯜꯂꯛꯄ ꯁꯣꯏꯔꯣꯏ." ꯃꯃꯥ ꯃꯆꯥꯗꯨ ꯈꯠꯅꯗꯨꯅ ꯆꯥꯛ ꯑꯗꯨꯕꯨ ꯆꯥꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯆꯅꯨꯅ ꯄꯥꯎ ꯊꯥꯗꯨꯅ ꯄꯥꯔꯤꯕꯨ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯆꯅꯨꯅ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯧꯔꯛꯄꯗꯨꯗ ꯆꯅꯨꯒ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯆꯅꯨ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯄꯥꯔꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯆꯅꯨꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯏ꯫ "ꯆꯅꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯩ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯊꯥꯔꯛꯂꯤꯕꯗꯨꯕꯣ?" ꯆꯅꯨ ꯈꯔ ꯁꯥꯎꯅ "ꯊꯥ ꯄꯥꯔꯤ ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯂꯤꯕꯁꯤ ꯀꯩꯒꯤꯅꯣ?" ꯄꯥꯔꯤ ꯉꯛꯅ "ꯆꯅꯨ ꯑꯩꯕꯨ ꯅꯉꯣꯟꯗ ꯀꯔꯤ ꯋꯥ ꯂꯣꯠꯂꯒꯦ?" "ꯍꯩ ꯆꯤꯟꯊꯤꯕ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ." "ꯆꯅꯨ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯂꯣꯠꯂꯒꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ." "ꯅꯇꯨ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯄꯥꯈꯪ ꯁꯥꯗꯅ ꯑꯩꯕꯨ ꯀꯣꯏꯔꯤꯅꯦꯕ꯫ ꯅꯪ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯅ ꯄꯥꯔꯤꯒꯤ ꯃꯁꯝ ꯑꯗꯨꯕు ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯐꯣꯏꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯆꯅꯨꯅ ꯃꯁꯝ ꯐꯣꯏꯕꯗꯨꯗ ꯅꯥꯔꯗꯨꯅ "ꯀꯩꯅꯣ ꯆꯅꯨ ꯅꯥꯏꯌꯦꯃꯤ ꯁꯤ ꯁꯝ ꯐꯣꯏꯔꯤꯕꯁꯦ ꯊꯥꯗꯣꯛꯄ ꯑꯝꯇ ꯅꯥꯏꯌꯦꯕ." ꯆꯅꯨ ꯁꯥꯎꯅ "ꯀꯩꯒꯤ ꯊꯥꯗꯣꯛꯄ? ꯅꯆꯤꯟꯅꯗꯤ ꯌꯥꯝ ꯊꯤꯕ ꯄꯥꯈꯪ ꯁꯥꯗꯅ ꯑꯩꯕꯨ ꯀꯣꯏꯕꯤꯕ ꯅꯠꯇ꯭ꯔꯣ?" ꯄꯥꯔꯤ ꯁꯨꯒꯠꯇꯨꯅ "ꯆꯅꯨ ꯁꯝ ꯐꯣꯏꯔꯤꯕꯁꯦ ꯑꯝꯇꯥꯟ ꯊꯥꯗꯣꯛ ꯀꯩꯗꯧꯒꯦ ꯑꯗꯨꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ." ꯆꯅꯨꯁꯨ ꯄꯥꯔꯤꯒꯤ ꯃꯁꯝ ꯐꯣꯏꯔꯤꯕꯗꯨ ꯊꯥꯗꯣꯛꯇꯨꯅ "ꯆꯤꯟꯊꯤꯕ ꯑꯩꯗꯤ ꯅꯪ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯕ ꯍꯥ? ꯅꯪ ꯑꯩꯒ ꯉꯁꯤꯗꯒꯤ ꯂꯣꯏꯅꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯗꯨ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯄꯥꯔꯤꯅ ꯆꯅꯨꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ "ꯆꯅꯨ ꯅꯪꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯑꯩ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯔꯦꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯃꯀꯣꯛꯇꯨ ꯍꯣꯠꯂꯤ꯫ ꯆꯅꯨ ꯁꯥꯎꯅ ꯉꯥꯎꯅꯤꯕ ꯅꯪꯒꯤ ꯉꯥꯎꯅꯤꯕ꯫ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤꯀꯣ꯫ ꯅꯪꯉꯣꯟꯗ ꯇꯧꯔꯤꯁꯦ ꯅꯪ ꯄꯥꯞ ꯁꯣꯏꯗꯅ ꯄꯨꯅꯤ ꯍꯥꯏꯁꯤꯅꯤ ꯅꯪ ꯄꯥꯞ ꯄꯨꯅꯤ ꯍꯥꯏꯁꯤꯅꯤ ꯅꯪ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯗꯨ ꯀꯞꯂꯤ꯫ ꯄꯥꯔꯤ ꯆꯅꯨꯗ ꯌꯦꯡꯗꯨꯅ "ꯆꯅꯨ ꯅꯪꯕꯨ ꯀꯞꯀꯅꯨꯃꯤ ꯃꯤꯅ ꯎꯔꯒ ꯑꯩꯕꯨ ꯌꯥꯝ ꯐꯠꯇꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤ." ꯆꯅꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ "ꯍꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕꯒꯤꯔꯣ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕ ꯅꯪꯅ ꯄꯥꯈꯪ ꯁꯥꯗꯅ ꯑꯩ ꯀꯣꯏꯔꯝꯃꯤꯁꯦ? ꯑꯩꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯦꯡ ꯊꯥꯖꯔꯨꯕ ꯑꯗꯨꯒ ꯅꯪꯅ ꯑꯩꯒꯤ ꯊꯥꯖꯕꯁꯦ ꯂꯣꯏꯅ ꯃꯥꯡꯍꯜꯂꯕ ꯅꯠꯇ꯭ꯔꯣ?" ꯄꯥꯔꯤ ꯃꯀꯣꯛꯇꯨ ꯍꯣꯠꯇꯨꯅ "ꯑꯩꯕꯨ ꯀꯔꯥꯏꯗ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯒꯦ ꯍꯥꯏꯕꯅꯤ? ꯆꯅꯨ ꯅꯪꯕꯣ ꯑꯩ ꯀꯣꯛꯀ ꯉꯥꯎꯔꯤꯗ ꯑꯣꯏꯕ꯫ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯆꯤꯟꯊꯤꯕ ꯅꯪꯒꯅꯦ ꯅꯆꯥꯅꯨꯄꯤꯒ ꯀꯩꯊꯦꯜ ꯆꯠꯍꯧꯕꯗꯣ ꯃꯤꯅ ꯎꯗꯅ ꯇꯝꯃꯛꯑꯕꯅꯦ." ꯄꯥꯔꯤ ꯆꯅꯨꯗ ꯌꯦꯡꯗꯨꯅ "ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯀꯞꯄꯣ ꯂꯥꯎꯕ ꯇꯧꯔꯤꯁꯤꯅꯦ꯫ ꯑꯗꯨꯗꯤ ꯏꯆꯟꯅꯨꯄꯤꯅꯤ ꯏꯆꯥꯅꯨꯄꯤ ꯅꯠꯇꯦꯀꯣ?" ꯆꯅꯨ ꯁꯥꯎꯅ "ꯅꯆꯤꯟꯗꯨ ꯊꯤꯔꯅꯨꯋꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯃꯆꯥꯅꯨꯄꯤꯅꯤ ꯀꯥꯏꯅ ꯍꯥꯏꯖꯤꯟꯗꯅ ꯃꯆꯤꯟꯁꯦ ꯀꯌꯥꯗ ꯊꯤꯔꯤꯅꯣ." "ꯆꯅꯨ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯅꯪ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗ꯭ꯔꯗꯤꯅꯦ ꯉꯁꯤꯃꯛ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯔꯒ ꯆꯠꯀꯅꯤ." "ꯑꯩ ꯑꯇꯣꯝꯕꯤ ꯑꯣꯏꯕꯒ ꯉꯝꯃꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯄꯥꯔꯤꯅ ꯆꯅꯨꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯆꯤꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯄꯥꯔꯤꯒ ꯆꯅꯨꯒ ꯆꯦꯜꯂꯝꯃꯤ꯫ ꯐꯅ ꯊꯦꯡꯂ ꯐꯥꯎꯕ ꯃꯕꯨꯡ ꯍꯜꯂꯛꯇꯕꯗꯨꯗ ꯐꯖꯇꯣꯟ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯃꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯕꯥꯕꯥ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯑꯉꯥꯡ ꯐꯥꯕꯅ ꯐꯥꯈ꯭ꯔꯖꯥꯠꯂꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯗꯨ ꯑꯃꯨꯛ ꯀꯞꯂꯛꯏ꯫ ꯐꯩꯖꯥꯎ ꯅꯣꯛꯇꯨꯅ "ꯏꯆꯥꯇꯣꯝꯕꯤ ꯅꯪ ꯇꯥꯆꯧꯗꯤ ꯑꯉꯥꯡꯁꯨ ꯅꯠꯇꯅ ꯀꯔꯝꯍꯥꯏꯅ ꯐꯥꯗꯣꯏꯅꯣ? ꯀꯞꯀꯅꯨꯁꯦ ꯅꯪ ꯇꯥꯆꯧꯗꯣ ꯃꯥꯏ ꯍꯟꯖꯔꯛꯀꯅꯤ꯫ ꯏꯆꯥꯇꯣꯝꯕꯤꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ." ꯊꯕꯥꯅ "ꯃꯣꯏ ꯃꯄꯥ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯆꯥꯊꯣꯛꯄꯤꯅꯕ ꯇꯧꯔꯔꯣ ꯏꯪꯂꯕꯗꯤ ꯍꯥꯎꯔꯔꯣꯏ꯫ ꯏꯆꯥꯇꯣꯝꯕꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯇꯨꯝꯒꯦ ꯍꯥꯏꯔꯛꯂꯅꯤ꯫ ꯅꯪ ꯄꯥꯝꯅ ꯆꯥꯔꯤꯉꯩꯁꯤꯗ ꯌꯥꯍꯧꯔꯣꯗꯅ." "ꯊꯜꯂꯤꯒꯩꯁꯨ ꯑꯩꯗꯤ ꯃꯤ ꯇꯥꯆꯧ ꯍꯜꯂꯛꯑꯒ ꯆꯥꯗꯣꯏꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯆꯥꯗꯨ ꯄꯩꯊꯣꯛꯂꯝꯃꯤ꯫ ꯐꯩꯖꯥꯎꯅ "ꯃꯃꯥ ꯑꯆꯧꯕ ꯍꯜꯂꯛꯂꯒ ꯄꯨꯟꯅ ꯆꯥꯔꯁꯤ ꯃꯇꯣꯝꯗ ꯆꯥꯕꯗꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣꯏ." "ꯍꯣꯏ ꯃꯣꯏ ꯃꯄꯥ." ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯟꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯄꯨꯔꯦꯜ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ "ꯏꯕꯨꯡꯉꯣ ꯄꯨꯔꯦꯜ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯪ ꯅꯇꯥꯎꯗꯤ ꯂꯩꯇꯦꯅꯦ ꯉꯁꯥꯏ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯅꯦ." "ꯈꯨꯔꯥ ꯑꯩꯅ ꯂꯥꯛꯆꯔꯤꯕꯁꯦ ꯏꯇꯥꯎꯒꯤ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." "ꯍꯩ ꯅꯇꯥꯎꯒꯤ ꯀꯔꯤ ꯄꯥꯎꯅꯣꯅꯦ ꯄꯨꯔꯦꯜ?" "ꯈꯨꯔꯥ ꯏꯇꯥꯎꯗꯣ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯍꯧꯔꯦ." ꯄꯨꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯒ ꯐꯩꯖꯥꯎꯒꯗꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯐꯩꯖꯥꯎꯅ "ꯍꯩ ꯑꯁꯦꯡꯕꯔꯅꯦ ꯄꯨꯔꯦꯜ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ?" "ꯑꯁꯦꯡꯕꯅꯤ ꯈꯨꯔꯥ ꯏꯇꯥꯎ ꯄꯥꯔꯤꯒ ꯅꯨꯄꯤꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯍꯧꯔꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯄꯨꯔꯦꯜ ꯄꯥꯎꯁꯤ ꯇꯥꯕꯗ." ꯐꯖꯇꯣꯟꯅ "ꯕꯥꯕꯥ ꯑꯩꯈꯣꯏ ꯇꯥꯆꯧꯗꯣ ꯀꯥꯏꯗ ꯂꯩꯍꯧꯋꯦ ꯍꯥꯏꯅꯣ? ꯇꯥꯆꯧꯒꯤ ꯃꯅꯥꯛꯇ ꯆꯧꯁꯤ ꯕꯥꯕꯥ ꯇꯥꯆꯧ ꯃꯅꯥꯛ ꯆꯧꯁꯦ."
ꯐꯩꯖꯥꯎ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯏꯆꯥꯇꯣꯝꯕꯤ ꯅꯪ ꯇꯥꯆꯧꯗꯣ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯔꯤꯅꯦ ꯐꯖꯇꯣꯟ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯕꯥꯕꯥ ꯇꯥꯆꯧꯗꯤ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯗꯤ ꯀꯗꯥꯏꯗ ꯂꯩꯗꯣꯏꯕ ꯕꯥꯕꯥ ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯧꯔꯨꯁꯦ ꯁꯤ ꯕꯥꯕꯥ ꯇꯥꯆꯧ ꯂꯧꯔꯨꯁꯦꯕ ꯄꯨꯔꯦꯜ ꯅꯣꯛꯂꯗꯨꯅ ꯏꯆꯟꯇꯣꯝꯕꯤ ꯅꯨꯃꯤꯠ ꯇꯥꯔꯒ ꯑꯉꯥꯡ ꯂꯝꯕꯤꯗ ꯆꯠꯄ ꯌꯥꯗꯦ ꯑꯉꯥꯡꯅꯅꯦ ꯂꯝꯕꯤꯗ ꯆꯠꯂꯗꯤ ꯕꯨꯠꯅ ꯐꯥꯗꯣꯏꯕ ꯐꯖꯇꯣꯟꯗꯨ ꯄꯨꯔꯦꯜꯅ ꯕꯨꯠ ꯄꯜꯂꯛꯄꯗꯨꯗ ꯀꯤꯔꯗꯨꯅ ꯃꯄꯥꯗ ꯁꯦꯠꯅ ꯀꯣꯜꯂꯤ ꯐꯖꯇꯣꯟꯒꯤ ꯃꯇꯧꯗꯨꯕꯨ ꯎꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯅꯣꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯍꯧꯗꯨꯅ ꯃꯧ ꯂꯧꯕ ꯆꯠꯂꯝꯃꯤ ꯊꯕ ꯃꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯏꯆꯥꯅꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯒꯤ ꯃꯧꯁꯤꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯃꯧꯅ ꯏꯍꯦꯟ ꯍꯦꯛ ꯍꯦꯜꯂꯤ ꯃꯧ ꯑꯃꯅ ꯅꯣꯛꯂꯗꯨꯅ ꯍꯦꯜꯂꯤ ꯃꯧ ꯃꯌꯥꯝꯗꯒꯤ ꯏꯆꯦꯒꯤ ꯃꯧꯅ ꯏꯍꯦꯟ ꯍꯦꯛ ꯍꯦꯜꯂꯤ ꯑꯁꯨꯝꯅ ꯆꯅꯨꯕꯨ ꯄꯨꯔꯛꯂꯝꯃꯤ ꯐꯖꯇꯣꯟꯗꯨ ꯊꯣꯡꯖꯤꯜ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯆꯦꯞꯊꯗꯨꯅ ꯃꯅꯝ ꯑꯗꯨꯕꯨ ꯌꯦꯡꯂꯤ ꯐꯖꯇꯣꯟꯅ ꯌꯦꯡꯂꯤꯕꯗꯨꯕꯨ ꯃꯧ ꯑꯃꯅ ꯎꯔꯗꯨꯅ ꯐꯖꯇꯣꯟ ꯅꯪꯕꯨꯗꯨꯗ ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ ꯆꯪꯂꯛꯂꯒ ꯅꯅꯝꯃꯁꯦ ꯌꯦꯡꯂꯨ ꯂꯥꯎꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯐꯖꯇꯣꯟꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯏ ꯃꯧ ꯑꯃꯅ ꯆꯅꯨ ꯁꯤꯅꯅꯦ ꯄꯥꯔꯤꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯌꯦꯡꯕꯗ ꯃꯄꯥ ꯃꯆꯥꯗꯨ ꯃꯥꯟꯕꯅꯤ ꯆꯅꯨꯗꯣ ꯍꯧꯖꯤꯛꯇꯤ ꯑꯁꯦꯡꯕ ꯄꯨꯝꯕ ꯈꯪꯂꯤ ꯆꯅꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣ ꯅꯣꯛꯆꯩ ꯃꯧ ꯑꯃꯅ ꯐꯖꯇꯣꯟ ꯅꯣꯏꯒꯤ ꯅꯅꯝꯃꯁꯤ ꯃꯁꯛ ꯐꯖꯗ꯭ꯔꯣ ꯐꯖꯇꯣꯟ ꯆꯅꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯐꯖꯗꯦ ꯀꯩꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯌꯥꯝ ꯍꯦꯜꯂꯤ ꯃꯥꯗꯤ ꯐꯖꯇꯣꯟꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝꯗꯨ ꯄꯨꯜꯂꯞ ꯅꯣꯛꯏ ꯐꯩꯖꯥꯎꯁꯨ ꯑꯍꯜ ꯑꯅꯤꯒ ꯂꯣꯏꯅꯗꯨꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯂꯝꯃꯤ ꯐꯩꯖꯥꯎꯅ ꯕꯦꯝꯃ ꯁꯨꯝꯗꯧꯕꯅꯤ ꯏꯕꯦꯝꯃꯒꯤ ꯏꯆꯥꯅꯨꯄꯤ ꯆꯅꯨꯗꯣ ꯉꯔꯥꯡꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯄꯨꯗꯨꯅ ꯍꯦꯛ ꯂꯥꯛꯂꯦ ꯑꯗꯨꯒꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯆꯔꯤꯕꯅꯤ ꯏꯕꯦꯇꯣꯝꯕꯤꯅ ꯗꯥꯗꯥ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯅꯨꯄꯤ ꯑꯉꯥꯡꯒꯗꯤ ꯂꯩꯇꯦꯀꯣ ꯅꯆꯜꯅ ꯍꯥꯏꯖꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅ ꯆꯦꯜꯂꯤꯕ ꯅꯨꯄꯥꯗꯨꯕꯨ ꯄꯥꯈꯪꯂ ꯄꯥꯈꯪ ꯅꯠꯇꯕ꯭ꯔꯥ ꯍꯪꯖꯕꯅꯤ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨꯗ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯍꯨꯝꯗꯨ ꯉꯛꯂꯝꯃꯤ ꯐꯩꯖꯥꯎꯅ ꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯗꯤ ꯄꯥꯈꯪꯅꯤ ꯅꯨꯄꯤ ꯑꯉꯥꯡꯒ ꯂꯩꯇꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯗꯥꯗꯥ ꯍꯣꯔꯦꯟꯗꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯊꯤꯟꯕꯤꯔꯛꯎ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯨꯅ ꯀꯣꯟꯅ ꯇꯞꯅ ꯍꯥꯏꯖꯔꯛꯂꯒꯦ ꯍꯣꯏ ꯕꯦꯝꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯍꯜ ꯑꯍꯨꯝꯗꯨꯁꯨ ꯍꯟꯈꯤꯔꯝꯃꯤ ꯊꯕ ꯃꯄꯨꯔꯣꯏꯕꯅ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ ꯃꯣꯏ ꯃꯄꯥ ꯀꯩ ꯍꯥꯏꯅꯕꯤꯔꯛꯂꯒꯦ ꯃꯃꯥ ꯑꯩ ꯌꯨꯝ ꯑꯃꯨꯛꯇꯗ ꯌꯧꯔꯛꯈꯤꯒꯦ ꯑꯗꯨꯒ ꯍꯥꯏꯔꯒꯦꯀꯣ ꯐꯩꯖꯥꯎꯗ ꯆꯪꯉꯛꯇꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯣꯔꯥ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯝꯃꯤ ꯊꯕꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯔꯤ ꯍꯥꯏꯅꯕꯤꯔꯛꯂꯒꯦ ꯍꯥꯏꯕ ꯑꯩꯕꯨ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦꯅꯤ ꯑꯝꯇ ꯍꯥꯏꯔꯛꯎꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯔꯛꯇꯦꯗ ꯍꯣꯔꯦꯟꯗꯣ ꯈꯔ ꯉꯟꯅ ꯊꯤꯜꯂꯧ ꯍꯥꯏꯅ ꯍꯥꯏꯔꯛꯄꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯅ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯧꯒꯤ ꯃꯃꯥꯗꯨꯗꯤ ꯌꯦꯡꯕꯗ ꯐꯥꯗꯧ ꯃꯥꯟꯕ꯭ꯔ ꯃꯄꯥ ꯀꯝꯗꯧꯒꯦꯃꯤ ꯏꯔꯥ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯉꯦꯔꯅꯦ ꯑꯩ ꯐꯤꯔꯣꯜꯒꯁꯦ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ ꯅꯪꯁꯨ ꯀꯅꯥꯅꯣ ꯍꯧꯔꯒꯅꯦ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯅꯃꯧꯒꯤ ꯃꯐꯤ ꯃꯔꯣꯜꯒ ꯂꯩꯔꯨꯁꯨ ꯏꯃꯧꯒꯤ ꯃꯃꯥꯗꯨꯅꯅꯦ ꯉꯟꯅ ꯊꯤꯜꯂꯧ ꯍꯥꯏꯗꯅ ꯀꯟꯅ ꯍꯥꯏꯔꯛꯄꯅꯤ ꯍꯣꯏ ꯅꯅꯥꯏꯅꯕꯤꯅꯅꯦ ꯐꯅꯕ ꯁꯤꯟꯖꯔꯒꯦ ꯑꯁꯨꯝꯅ ꯐꯩꯖꯥꯎꯁꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯕꯥꯁꯨ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯃ ꯍꯧꯗꯨꯅ ꯀꯩꯊꯦꯜꯗ ꯃꯃꯧꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯍꯟꯗꯨꯅ ꯆꯅꯨꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯃꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯍꯟꯅꯈ꯭ꯔꯦ ꯏꯕꯦꯇꯣꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯏꯆꯥꯗꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯕꯅꯤꯅ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯆꯥꯒꯦ ꯍꯥꯏꯔꯅꯤ ꯆꯅꯨ ꯃꯆꯤꯟꯗꯨ ꯄꯩꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯗꯧꯅꯤ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯗ꯭ꯔꯣ ꯉꯔꯥꯡꯅ ꯅꯨꯄꯤ ꯂꯩꯔꯝꯃꯦ ꯍꯥꯏꯗꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯕ ꯀꯞꯄ ꯌꯥꯕ ꯀꯞꯂꯝ ꯂꯩꯔꯒ ꯅꯣꯡꯉꯥꯜꯂꯒ ꯆꯦꯜꯂꯤ ꯃꯁꯤꯗꯕꯨ ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯇꯥꯅꯤꯡꯗ꯭ꯔꯤ ꯌꯥꯏ ꯑꯗꯣ ꯏꯃꯥ ꯂꯨꯍꯣꯡꯕꯗꯤ ꯈꯔ ꯊꯨꯖꯤꯟꯁꯤ ꯅꯌꯥ ꯅꯨꯄꯥꯗꯣ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯊꯨꯅ ꯂꯥꯛꯑꯣꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯅꯦ ꯀꯞꯑꯦꯕ ꯃꯥꯒꯤ ꯃꯇꯧꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯇꯣꯝꯕꯤ ꯃꯊꯕꯥꯛ ꯌꯩꯗꯨꯅ ꯃꯥꯏ ꯄꯦꯝꯃ ꯃꯃꯥꯏꯁꯤ ꯀꯌꯥꯗꯤ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯃꯃꯥ ꯑꯩꯉꯣꯟda ꯍꯥꯏꯅꯤꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯩ ꯃꯩꯊꯥꯕꯤ ꯅꯪꯕꯨ ꯏꯀꯥꯏꯕꯒ ꯑꯃꯇ ꯈꯪꯗ꯭ꯔꯕꯔꯣ ꯀꯅꯥ ꯂꯧꯗꯨꯅ ꯃꯥꯏꯗꯣ ꯑꯗꯨꯛ ꯊꯥꯔꯤꯕꯅꯣ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯂꯧꯕꯒꯤꯅꯤ ꯑꯩꯅ ꯃꯥꯏ ꯊꯥꯔꯤꯕꯁꯦ ꯈꯪꯂꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯅꯨꯗ ꯊꯣꯛꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯏꯕꯦꯇꯣꯝꯕꯤꯅ ꯅꯨꯃꯤꯠ ꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯂꯣꯝꯒꯤ ꯑꯍꯜ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ ꯂꯨꯍꯣꯡꯕꯗꯨꯁꯨ ꯊꯨꯅ ꯍꯣꯡꯕꯗ ꯇꯥꯔꯝꯃꯤ ꯆꯅꯨꯗꯤ ꯂꯨꯍꯣꯡꯕ ꯊꯨꯖꯤꯟꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯁꯣꯝꯗꯁꯨ ꯄꯥꯔꯤꯗꯨ ꯌꯨꯝꯀꯩ ꯁꯦꯝꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯄꯥꯔꯤ ꯑꯃꯗꯤ ꯆꯅꯨꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯅꯤꯡꯉꯣꯜ ꯃꯥꯅ ꯊꯋꯥꯏ ꯇꯥꯅ ꯂꯦꯡꯖꯕ ꯀꯨꯟꯗꯣ ꯑꯗꯨꯕꯨ ꯄꯥꯃꯨ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯇꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯂꯝꯃꯤ ꯆꯅꯨꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯆꯥꯃꯤꯟꯅꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯝꯃꯤ ꯐꯖꯇꯣꯟꯅ ꯑꯩꯗꯤ ꯇꯥꯆꯧꯒ ꯆꯥꯅꯤ ꯊꯕꯥꯅ
Isa tombi ngasidi nang tasaw ka sabay yati. Ato na niya, hey, imaga sa silaw. Maramukpi, lao. Nga mo ito, ay di tasaw ko tani ay sini. Ma, ay di tasaw ko tani ko. Pari na, ima, yani. Isil tombi siya, ay kutum sa minirake. Isan tombi, kuto, kompak tamo. Aduga, tasaw ko puna sa silaw. Mabunggi wado tabada, pasaton do haraw rami. Pasaton, makut ado hamdo na. Mabungga saksa minarami. Januso, pasaton ki mataw do da, momonok to ni gengli. Asum na sa ising toklabada, tum na bataw rami. Pasaton do, mabunggi managta, tunggani hydro ni ngay taw rami. Tabana. Isa tombi, imaga tumlur silaw ni nang o. Hey, lausin. Maramok po ni isa di. Ma, ay tasaw ko tumdo ni. Ma nang jalo. Tasa, ako'y masidado ko. Masasi yinging di ba? Isa tombi, hey, ima sarok ngay da niya. Yam tunalaw ko. Januna, ima, yani, sida tumjara sa do. Yadi, ima niya, tiyem do na pukiki. Taba, masana pida ying do na. Ima na haiba indrabadi niya. Nay haraw ba ying baga mata puzaroy hey di. Zagoy gamta sa haloy daw riba niya ba? Ay na haiba yadradi. Aduna niya, ay na haiba yahaw ba na pabra. Lai haraw ba sa taba na pabra. Kalu. Pazaton do, mama na lai haraw ba ying pubiroy hay na harak pa do da. Ma, kumdarag. Pazaton do, pamungdagi kumtarag do na. Ma, lao tumurasi. Taso, ay maga tumuragi ko. Hayang na tasaw ka mong tumasi ba? Taso, nang sawa no ko. Pari noklaga. Hoy, tumluro. Taba na masanapi pazaton po, pudo na tokshi. Asum na namikra ni haukshi, no magi namit ni, mau amana. Pazaton da asum nalag na rami. Pazaton, hauzikti, nuhi tasaw sunupi tirabani na, nang manusibiraroy, luna sa tawbiraroy. Nang wandagi, nuhi naman na niya, nusibiyang krani. Nang kamay taw ni Pazaton. Pazaton pa ito na. Inamalasu, ko'y tasaw di, ay bayam nuna taw'y kang bro. May nagkangsu kang na. Mau do noklaga. Hauzit luna taw raso niya, kalayadi, nang manusirat laroy, nungay tida Pazaton. Pazaton do, kariswaram da na, masinupom tokto na, mayumtam na sa kirami. Pazaton mayum yorabada, manamagi managda sa ngay. Janudo, pitup to nairami. Pazaton ubada. Isan tombi, kay dawra, nang na, nasinipom-pom libudo na. Inama, nang ako'y dalay birano, jalo. Kay ginodo di Pazaton. Mina, inamalaba ni na, tasaw na inong siroy hay. Ano na inaman ang jalo, tasaw na inong sinaba. Jano, masang nahirakli wado tabada, noklado na. Ano di ka na nahay ba? Naubiyoy ki mama nahay ni. Jano noklaga, mi nahiraka nang natazari ba? Nang tasaw na nang bunya, yak nung siba ni. Pazaton na. Tasaw na, inamadagi, ay niya na nung sibra. Jano musunok to na. Hoy, inamadagi niya, nang niya na nung siya nahay ba ni? Inaman nahay ba si tazadraga, hore niya, nang tasaw halaglaga hango. Pazaton do, magi tasaw na, manamadagi manihan na nung sihay na hay ba do da, yam na haraw rami. Asum na matam di asum hawkiba na Pazaton so laysabi pari. Adu Pazaton, mangaw yam na tirami. Anggang masagum na tawdo na adumak layrami. Masung mamanabi kasutin na di angang gatin na rami. Ngasiso Pazaton do angang karaga miging kulda sang do na hikahurali. Pazaton na angang sing na do da. Hey, ay niyagli ka siya. Sa to pa yari ko, sa to ba da, nuya sa kibay ka do, o jiba pudo niya di. Apikpina. Ay jadi je Pazaton, ang musana di saba ni. Ang musana sauna. Ay karay sa, ay susadi na kang bra. Machin chi na. Nang hausik, nayadok sing kiba do, ayo na. Ato di saba na ti, muwala na umani, kang abo. Apikpiga ang musana ga do, kana kalay, Pazaton na. Hey, try mo sani, mabuta ni, tumi layo. Handak kaya wangang narpada, nanado, nagkakadam ni kang. Pazaton na dum nahirak po do da, angang anidusu, tumin-tumilay na kirami. Asum na Pazaton na lusing do na, miging kuldagi, hikahuran do na, tumurok nam do na sarami. Amusana sugat do na. Jam sila sidi. Pazaton, amusana di yeng do na. Sila di sarno do. Apikpina. Isi Pazaton, ay isinbi de, hawi. Ihare, nangamuso yaw do na, pikupik do ga ba. Mingmag na, apikpikay na. Asawi ka ramadi niya, nakanasaw ramadaw ni. Apikpikaw bagini, adong pik na layrito. Adong nahisa do layringay, puril su, lambi da laglamay. Puril, Pazaton mo ubada. Asidi, itaw parigi masanupi Pazaton ni. Madali sabi parami na. Masaksu pazarami. Nupi nagapangdaman ni. Asiyo nagkuira siya kangdani. Kanate, Pazaton si Tiyam do na ikukuira ki. Asi kala do na puril do, Pazaton ki manang desangag do na. Pazaton, nang bu, hay saramiro. Pazaton, hay saramadagi yung kalay. Puril oiram ba do da hayray. Hoy kura, hay sarami ni. Puril, Pazaton na kura kaurak po do da, makuna makok do na antazay, edog hayray.
ꯐꯖꯗꯣꯟ ꯅꯪꯁꯨ ꯈꯨꯔꯥꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯕꯨꯡꯒ ꯇꯤꯟꯅꯔꯤꯅꯤ ꯇꯥ ꯄꯨꯔꯦꯜ ꯀꯧ ꯅꯪꯅ ꯈꯨꯔꯥ ꯀꯥꯏꯅ ꯀꯧꯔꯛꯄꯗꯨꯗꯤ ꯁꯤꯅꯤꯡꯕ ꯐꯥꯎꯏ ꯐꯖꯗꯣꯟ ꯃꯥꯗꯤ ꯄꯨꯔꯦꯜꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯇꯥꯆꯧꯗꯒꯤꯁꯨ ꯅꯪꯅ ꯆꯍꯤ 3 ꯍꯜꯂꯦ ꯍꯥꯏꯌꯦ ꯍꯜꯂꯁꯨ ꯅꯕꯨꯡꯒ ꯇꯤꯟꯅꯔꯤꯗꯨꯗꯤ ꯑꯗꯨꯅ ꯇꯥ ꯄꯨꯔꯦꯜ ꯀꯧꯕ ꯍꯣꯏ ꯀꯧꯒꯦ ꯄꯨꯔꯦꯜ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯗꯨꯅꯦꯕ ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯌꯦꯡꯅꯦ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯩꯊꯦꯜꯗꯒꯤ ꯍꯩ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝ ꯂꯩꯔꯛꯀꯦ ꯐꯖꯗꯣꯟ ꯄꯨꯔꯦꯜꯅ ꯍꯩ ꯂꯩꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯅ ꯑꯁꯦꯡꯕꯒꯤ ꯂꯩꯕꯤꯒꯗ꯭ꯔꯥ ꯇꯥ ꯄꯨꯔꯦꯜ ꯂꯩꯕꯤꯗꯣꯏꯅꯤꯅꯦ ꯑꯗꯣ ꯅꯪ ꯇꯥꯆꯧꯗ ꯍꯥꯏꯗꯣꯛꯄꯗꯤ ꯌꯥꯗꯦꯀꯣ ꯍꯣꯏ ꯍꯥꯏꯗꯣꯛꯑꯣꯌꯦ ꯇꯥ ꯄꯨꯔꯦꯜ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯝꯃꯤ ꯍꯌꯦꯡꯗꯒꯤ ꯂꯥꯡ ꯊꯥꯛꯄ ꯍꯦꯛ ꯇꯧꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯄꯨꯔꯦꯜꯗꯨ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯅꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯄꯨꯔꯦꯜꯅ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯐꯖꯗꯣꯟꯅ ꯆꯥꯅꯕ ꯍꯩꯔꯥ ꯑꯊꯨꯝ ꯑꯍꯥꯎ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯂꯝꯃꯤ ꯐꯖꯗꯣꯟꯅꯤ ꯄꯨꯔꯦꯜꯅ ꯃꯥꯒꯤꯗꯃꯛ ꯑꯍꯥꯎ ꯑꯊꯨꯝ ꯃꯌꯥꯝ ꯂꯩꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯊꯕ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯧ ꯅꯆꯥꯅꯨꯄꯤꯗꯣ ꯉꯁꯤꯒꯤ ꯃꯁꯛ ꯃꯁꯥꯒ ꯎꯗꯦ ꯃꯥꯕꯨ ꯀꯔꯥꯏ ꯆꯠꯈꯤꯒꯦ ꯏꯃꯥ ꯑꯄꯤꯛꯄꯤꯒ ꯑꯃꯨꯛꯁꯅꯥꯒ ꯍꯧꯅꯔꯒ ꯆꯠꯈꯤꯕꯅꯤ ꯑꯉꯥꯡ ꯃꯌꯥꯝꯒ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯝꯕꯁꯨ ꯌꯥꯏ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯀꯔꯣꯝꯗ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯈꯪꯗꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯃꯥꯅ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡꯒ ꯁꯥꯟꯅꯅ ꯂꯩꯅꯦ ꯏꯃꯥꯁꯤ ꯃꯥꯒꯤꯗ ꯈꯟꯕꯗ ꯋꯥꯔꯕꯅꯤ ꯏꯕꯦꯝꯃ ꯏꯃꯥ ꯌꯥꯝꯅꯁꯨ ꯈꯟꯖꯤꯟꯕꯤꯔꯨꯅꯨꯗ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯆꯟꯇꯣꯝꯕꯤꯅ ꯑꯉꯥꯡꯒꯨꯝꯅ ꯂꯩꯕꯁꯤꯅꯤ ꯍꯦꯟꯅ ꯄꯥꯝꯖꯩ ꯏꯃꯥ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯆꯟꯇꯣꯝꯕꯤꯁꯦ ꯅꯣꯡꯃꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯏ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯆꯟꯇꯣꯝꯕꯤꯁꯦ ꯌꯨꯝꯁꯤꯗ ꯁꯨꯃꯛ ꯂꯩꯍꯟꯅꯤꯡꯉꯤ ꯃꯧ ꯑꯗꯨꯁꯨ ꯍꯦꯛ ꯌꯥꯕ ꯅꯠꯇꯦꯗꯣ ꯅꯪꯅꯗꯤ ꯅꯆꯜꯕꯨ ꯅꯨꯡꯁꯤꯗꯅ ꯑꯗꯨꯛ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯣꯡꯃꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡꯒ ꯊꯤꯖꯤꯜꯂꯨꯔꯣ ꯏꯃꯥꯁꯨꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯅꯆꯜꯗꯣ ꯑꯝꯇ ꯊꯤꯔꯨꯈꯤꯒꯦ ꯍꯣꯏ ꯏꯃꯥ ꯊꯕꯥꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯊꯣꯛꯈꯤꯔꯝꯃꯤ ꯐꯖꯇꯣꯟꯗꯨ ꯈꯨꯟꯒꯤ ꯂꯝꯄꯥꯛꯇ ꯑꯉꯥꯡ ꯃꯌꯥꯝꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯊꯕ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯆꯥꯒꯤ ꯃꯅꯥꯗꯨꯕꯨ ꯂꯩꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒ ꯁꯥꯟꯅꯔꯤꯕꯅꯤꯅꯦ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯉꯥꯡꯒ ꯄꯨꯟꯒꯅꯣꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯐꯖꯇꯣꯟ ꯁꯨꯒꯠꯇꯨꯅ ꯏꯃꯥ ꯏꯃꯥ ꯅꯥꯏꯌꯦꯕ ꯊꯥꯗꯣꯛꯑꯣ ꯅꯆꯥꯒꯤ ꯅꯥꯁꯦ ꯂꯣꯏꯅ ꯇꯠꯂꯅꯤ ꯍꯣꯏ ꯏꯃꯥ ꯍꯤꯡꯆꯥꯕꯤ ꯅꯆꯥꯒꯤ ꯅꯥꯁꯤꯕꯨ ꯁꯟꯒꯤ ꯃꯅꯥꯅꯦꯅ ꯈꯜꯂꯨꯔꯕꯣ ꯊꯕꯥꯅ ꯃꯆꯤꯟꯁꯦ ꯑꯗꯨꯝ ꯈꯨꯝꯃꯤꯅꯤ ꯃꯁꯤꯗꯤ ꯃꯅꯥꯁꯦ ꯍꯦꯟꯅ ꯀꯟꯅ ꯂꯩꯒꯤꯗꯦ ꯃꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯅ ꯃꯆꯥꯒꯤ ꯃꯅꯥꯗꯨꯕꯨ ꯍꯦꯟꯅ ꯀꯟꯅ ꯂꯩꯔꯝꯃꯤ ꯐꯖꯇꯣꯟ ꯁꯨꯒꯠꯇꯨꯅ ꯏꯃꯥ ꯅꯥꯏ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯣ ꯀꯔꯤꯒꯤ ꯉꯥꯎꯕ ꯍꯥ ꯅꯪꯉꯣꯟꯗ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯅꯪꯅ ꯑꯩꯅ ꯍꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯂꯧꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯔꯝ ꯊꯣꯛꯇꯣꯏꯅꯣ ꯐꯖꯇꯣꯟ ꯈꯣꯟꯖꯔꯗꯨ ꯈꯔ ꯀꯟꯅ ꯀꯩꯅꯣ ꯏꯃꯥ ꯑꯩꯕꯨ ꯃꯃꯥꯡꯂꯣꯝꯗ ꯊꯣꯛꯇ꯭ꯔꯗꯤ ꯃꯅꯤꯡꯊꯣꯡꯗꯒꯤ ꯊꯣꯛꯑꯣ ꯍꯥꯏꯔꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯑꯣ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯥ ꯍꯩ ꯇꯥꯏꯕꯪꯄꯥꯜ ꯁꯦꯕꯥꯠꯅꯕꯤ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯆꯩ ꯁꯣꯏꯗꯅ ꯆꯥꯒꯅꯤꯗꯣ ꯅꯪ ꯐꯖꯇꯣꯟꯅ ꯁꯨꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯊꯕꯥꯁꯨ ꯃꯇꯨꯡꯗ ꯏꯟꯅꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯆꯅꯨꯗꯨ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯔꯤꯅ ꯑꯁꯨꯝ ꯍꯥꯏꯔꯝꯃꯤ ꯅꯨꯄꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯅꯨꯄꯥ ꯑꯩꯈꯣꯏꯅꯤ ꯂꯨꯍꯣꯡꯕ ꯆꯍꯤ 7 ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅꯤꯒꯤ ꯏꯃꯤꯠꯇ ꯆꯥꯝꯇꯗꯤ ꯎꯗ꯭ꯔꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯨꯄꯤ ꯅꯪꯅ ꯎꯂꯤꯕꯁꯤꯗꯤ ꯑꯩꯗꯤ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯆꯅꯨ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯑꯩꯈꯣꯏꯅꯤꯒꯤ ꯃꯤꯠꯇ ꯏꯆꯥ ꯎꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗ꯭ꯔꯦ ꯑꯗꯨꯅ ꯅꯨꯄꯥ ꯅꯪ ꯅꯨꯄꯤ ꯑꯃ ꯊꯤꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯁꯥꯒꯩꯁꯤꯁꯨ ꯃꯨꯠꯂꯔꯣꯏ ꯅꯨꯄꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪ ꯂꯩꯅ ꯑꯩꯅ ꯀꯔꯤꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯕꯨ ꯊꯤꯗꯣꯏꯅꯣ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯅꯪꯅꯤ ꯑꯩꯈꯣꯏꯅꯤꯅ ꯏꯃꯤꯠꯇ ꯏꯆꯥ ꯎꯗ꯭ꯔꯕꯁꯨ ꯏꯆꯟꯇꯣꯝꯕꯤ ꯂꯩꯔꯤꯕꯁꯤꯗꯤ ꯋꯥꯈꯜ ꯄꯤꯛꯁꯤꯟꯒꯅꯨ ꯂꯥꯛꯑꯣ ꯏꯆꯟꯇꯣꯝꯕꯤꯗꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯣ ꯍꯣꯏ ꯃꯣꯏꯇꯥꯆꯧ ꯑꯩ ꯊꯣꯡꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯅꯨꯗꯨ ꯃꯣꯏꯒꯤ ꯀꯥꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯇꯥꯔꯝꯃꯤ ꯐꯖꯇꯣꯟꯗꯨ ꯏꯪꯈꯣꯜꯗ ꯊꯕꯤ ꯍꯦꯛꯄ ꯆꯪꯂꯝꯃꯤ ꯄꯥꯜꯂꯤꯕ ꯊꯕꯤꯁꯤꯡ ꯑꯗꯨꯗꯒꯤ ꯊꯕꯤ ꯈꯔ ꯍꯦꯛꯇꯨꯅ ꯏꯪꯈꯣꯜꯗꯒꯤ ꯊꯣꯛꯂꯛꯏ ꯃꯥꯅ ꯃꯈꯣꯡ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯀꯛꯐꯩ ꯑꯃꯅ ꯆꯤꯛꯂꯤꯕꯗꯨ ꯎꯕꯗ ꯐꯖꯇꯣꯟꯗꯨ ꯌꯥꯝꯅ ꯄꯥꯈꯠꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯑꯣꯏꯃꯥ ꯑꯩ ꯁꯤꯔꯦ ꯑꯁꯨꯝꯅ ꯂꯥꯎꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯤꯗ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯂꯝꯃꯤ ꯐꯖꯇꯣꯟꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯏ ꯊꯕꯥꯅ ꯍꯩ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯁꯨꯃꯥꯡꯗꯨꯗ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯤꯕꯗꯨꯅ ꯍꯥ ꯊꯥ ꯁꯤꯔꯝꯗꯥꯏꯒꯤ ꯊꯥꯁꯤ ꯊꯥꯅ ꯍꯧꯔꯛꯂꯤꯕ꯭ꯔꯣ ꯄꯥꯔꯤ ꯄꯥꯈꯠꯅ ꯏꯆꯟꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯐꯖꯇꯣꯟ ꯀꯞꯇꯨꯅ ꯅꯆꯧ ꯈꯣꯡꯗ ꯀꯛꯄꯩ ꯆꯤꯛꯑꯦ ꯄꯥꯔꯤꯅ ꯇꯥꯆꯧ ꯂꯧꯊꯣꯛꯄꯤꯒꯤꯁꯦ ꯀꯔꯥꯏ ꯏꯆꯟꯇꯣꯝꯕꯤ ꯇꯥꯆꯧ ꯇꯧꯒꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯟꯒꯤ ꯃꯈꯣꯡꯗ ꯆꯤꯛꯂꯤꯕ ꯀꯛꯐꯩꯗꯨꯕꯨ ꯂꯧꯊꯣꯛꯂꯝꯃꯤ ꯐꯖꯇꯣꯟ ꯀꯞꯇꯨꯅ
ꯏ ꯑꯝꯇ ꯌꯥꯎꯔꯝꯃꯔꯣꯏ ꯐꯠꯇꯕ ꯀꯛꯃꯩꯁꯤꯅ ꯂꯣꯏ ꯊꯥꯛꯑꯝꯃꯅꯤꯕ ꯅꯆꯥ ꯑꯩ ꯁꯤꯔꯅꯤꯌꯦ ꯄꯥꯔꯤ ꯅꯣꯛꯂꯒ ꯖꯟꯇꯣꯝꯕꯤ ꯀꯛꯐꯣꯏꯅ ꯆꯤꯛꯂꯒ ꯀꯅꯥꯅ ꯃꯤ ꯁꯤꯟꯅꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯊꯕꯥꯅ ꯍꯩ ꯌꯦꯡꯅꯤꯡꯗꯦꯅꯦ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯅꯤꯡꯂꯨꯔꯒ ꯑꯉꯥꯎꯕꯤꯅꯤ ꯁꯣꯏꯗꯅ ꯍꯥꯏꯔꯅꯤꯅꯦ ꯍꯩꯗꯤ ꯀꯔꯤꯒ ꯇꯧꯔꯨꯕꯩ ꯅꯤꯡꯂꯨꯔꯦ ꯑꯗꯨꯒ ꯀꯛꯐꯩ ꯆꯤꯛꯄꯒꯤ ꯑꯣꯏꯔꯝꯃꯤ ꯕꯦꯝꯃ ꯅꯪꯅ ꯍꯦꯛ ꯇꯧꯕꯁꯤꯃꯅꯦ ꯃꯊꯣꯡ ꯂꯩꯃ ꯆꯥꯗꯦꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥꯗꯣ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯄꯥꯔꯤꯅ ꯖꯟꯇꯣꯝꯕꯤ ꯅꯈꯣꯡ ꯅꯈꯨꯠꯇꯣ ꯂꯩꯀꯣꯛ ꯉꯛꯇ ꯉꯥꯏꯔꯦ ꯅꯈꯣꯡ ꯍꯥꯝꯗꯣꯛ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯐꯖꯇꯣꯟꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯄꯤꯛꯄꯤꯒ ꯑꯃꯨꯁꯅꯥꯒ ꯃꯈꯣꯏ ꯍꯨꯝ ꯄꯨꯟꯅ ꯄꯨꯔꯦꯜ ꯂꯥꯛꯄ ꯉꯥꯏꯃꯤꯟꯅꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯐꯖꯇꯣꯟ ꯃꯇꯣꯝꯇ ꯄꯨꯔꯦꯜ ꯑꯆꯥ ꯑꯊꯛ ꯂꯩꯔꯛꯄ ꯉꯥꯏꯔꯤ ꯄꯨꯔꯦꯜꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯂꯥꯞꯇꯛꯅ ꯐꯖꯇꯣꯟ ꯂꯩꯔꯤꯕꯗꯨ ꯄꯨꯔꯦꯜꯅ ꯎꯔꯝꯃꯤ ꯄꯨꯔꯦꯜ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ ꯉꯁꯤꯗꯤ ꯇꯥꯟꯖꯥ ꯆꯥꯔꯦ ꯐꯖꯇꯣꯟꯁꯦ ꯑꯩꯈꯣꯏꯗ ꯄꯨꯗꯨꯅ ꯍꯦꯛꯇ ꯆꯠꯂꯒꯦ ꯄꯨꯔꯦꯜ ꯐꯖꯇꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯐꯖꯇꯣꯟ ꯑꯩꯗꯤ ꯅꯪ ꯉꯔꯥꯡ ꯂꯥꯛꯇꯕꯗꯨꯗ ꯉꯁꯤꯗꯤ ꯀꯩꯝꯇ ꯂꯩꯔꯛꯇ꯭ꯔꯦ ꯐꯖꯇꯣꯟ ꯅꯨꯡꯉꯥꯏꯇꯅ ꯇꯥ ꯄꯨꯔꯦꯜ ꯆꯥꯕ ꯌꯥꯕ ꯀꯩꯝꯇ ꯂꯩꯔꯛꯇ꯭ꯔꯕꯣ ꯂꯩꯔꯛꯇ꯭ꯔꯤꯅꯦ ꯑꯗꯣ ꯐꯖꯇꯣꯟ ꯑꯩꯈꯣꯏꯅꯤ ꯆꯠꯇꯨꯅ ꯂꯩꯔꯨꯁꯤꯔꯣ ꯇꯥ ꯄꯨꯔꯦꯜ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯒꯦ ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯦ ꯐꯖꯇꯣꯟ ꯅꯪꯅ ꯀꯩꯝꯇ ꯆꯥꯗꯕꯤ ꯆꯠꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯑꯣ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯂꯩꯔꯨꯁꯤ ꯑꯁꯨꯝꯅ ꯊꯦꯝꯗꯨꯅ ꯄꯨꯔꯦꯜꯅ ꯐꯖꯇꯣꯟꯕꯨ ꯄꯨꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯅꯨꯃꯤꯠ ꯇꯥꯔꯕ ꯐꯥꯎꯕ ꯃꯁꯥꯅ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇꯕꯗꯨꯗ ꯊꯕꯥꯗꯨ ꯁꯥꯎꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎ ꯌꯨꯝꯗ ꯍꯜꯂꯛꯇꯦꯕꯁꯦ ꯈꯪꯏꯗꯅ ꯉꯁꯤꯗꯤ ꯃꯥ ꯌꯨꯝꯗ ꯍꯜꯂꯛꯈꯤꯁꯅꯣꯕ ꯆꯅꯨꯁꯨ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯊꯣꯛꯂꯛꯏ ꯃꯅꯦꯝꯅ ꯏꯁꯥꯎ ꯁꯥꯎꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ ꯅꯆꯥꯅꯨꯄꯤꯗꯣ ꯌꯨꯝꯗ ꯍꯜꯂꯛꯇꯦꯅꯦ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯏꯃꯥ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯁꯤ ꯂꯣꯏꯔꯒ ꯅꯃꯧ ꯌꯦꯡꯖꯧꯔꯒꯦ ꯍꯣꯏ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯂꯨꯔꯣ ꯆꯅꯨꯁꯨ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯕ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯐꯖꯇꯣꯟꯗꯤ ꯊꯤꯕ ꯐꯪꯂꯝꯗꯦ ꯆꯅꯨꯗꯨ ꯐꯖꯇꯣꯟꯒ ꯍꯦꯛ ꯄꯨꯟꯕ ꯑꯄꯤꯛꯄꯤꯒ ꯑꯃꯨꯁꯅꯥꯒꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯐꯖꯇꯣꯟꯕꯨ ꯄꯨꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯄꯨꯟꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯆꯅꯨ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ ꯆꯅꯨ ꯃꯌꯨꯝꯗ ꯍꯣꯕꯦ ꯂꯥꯛꯇꯨꯅ ꯃꯅꯦꯝꯅ ꯇꯝꯂꯝꯃꯤ ꯊꯕꯥꯁꯨ ꯄꯥꯈꯠꯂꯝꯃꯤ ꯑꯁꯨꯛ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯂꯩꯔꯝꯗꯣꯔꯤꯕꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯏꯃꯥꯒꯤ ꯐꯖꯇꯣꯟ ꯅꯪꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯗꯀꯣ ꯊꯕꯥꯒ ꯆꯅꯨꯒꯗꯨ ꯃꯊꯥ ꯁꯥꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯍꯪꯂꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯃꯄꯥꯟꯁꯤ ꯂꯩꯔꯝꯃꯤꯁꯤꯕꯣ ꯏꯕꯨꯡꯉꯣ ꯅꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯅꯦ ꯃꯅꯝꯃꯅ ꯊꯤꯕ ꯆꯠꯂꯨꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯄꯥꯔꯤ ꯄꯥꯈꯠꯅ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥ ꯑꯩꯈꯣꯏ ꯏꯆꯟꯇꯣꯝꯕꯤ ꯍꯜꯂꯛꯇ꯭ꯔꯤꯕ ꯃꯥꯗꯤ ꯀꯥꯏ ꯂꯩꯔꯝꯗꯣꯏꯕ ꯅꯨꯃꯤꯠꯁꯨ ꯇꯥꯈꯤꯗꯣꯔꯦ ꯇꯧꯔꯤꯁꯦ ꯏꯃꯥ ꯑꯩ ꯊꯤꯔꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯤꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯕ ꯆꯠꯈꯤ ꯁꯣꯝꯗꯅ ꯄꯨꯔꯦꯜꯅ ꯐꯖꯇꯣꯟꯕꯨ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯐꯖꯇꯣꯟꯅ ꯇꯥ ꯄꯨꯔꯦꯜ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤ ꯀꯥꯏꯗꯅꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯅꯨꯃꯤꯠꯁꯨ ꯇꯥꯔꯦ ꯊꯦꯡꯅ ꯂꯩ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯐꯨꯔꯅꯤ ꯄꯨꯔꯦꯜ ꯐꯖꯇꯣꯟꯗ ꯌꯦꯡꯗꯨꯅ ꯐꯖꯇꯣꯟ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯆꯦꯜꯂꯗꯣꯏꯅꯤ ꯄꯨꯔꯦꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯖꯇꯣꯟ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯀꯩ ꯍꯥꯏꯕ ꯇꯥ ꯄꯨꯔꯦꯜ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯗꯕꯅꯤ ꯍꯥꯏꯕ ꯑꯁꯦꯡꯕꯅꯤ ꯐꯖꯇꯣꯟ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯐꯖꯇꯣꯟ ꯀꯞꯇꯨꯅ ꯇꯥ ꯄꯨꯔꯦꯜ ꯑꯩ ꯆꯦꯟꯕ ꯉꯝꯃꯣꯏ ꯑꯩ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯩꯕꯨ ꯌꯨꯝꯗ ꯍꯧꯖꯤꯛꯃꯛ ꯊꯤꯜꯂꯣ ꯇꯥ ꯄꯨꯔꯦꯜꯅ ꯑꯆꯥ ꯑꯊꯛ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯑꯒ ꯇꯥ ꯄꯨꯔꯦꯜ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯥꯏꯕꯅꯦ ꯐꯖꯇꯣꯟ ꯅꯪꯅ ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯥꯏꯔꯕꯁꯨ ꯑꯩ ꯅꯪꯗꯤ ꯊꯤꯟꯕ ꯉꯝꯃꯣꯏ ꯄꯨꯔꯦꯜꯅ ꯊꯤꯟꯕ ꯉꯝꯃꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯐꯖꯇꯣꯟꯗꯨ ꯍꯥꯟꯅ ꯀꯞꯂꯝꯕꯗꯨꯗꯒꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯞꯇꯨꯅ ꯑꯣ ꯇꯥꯆꯧ ꯅꯆꯟꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯅꯃꯥꯟꯅꯕ ꯑꯅꯨꯕꯁꯤꯅ ꯅꯆꯟꯕꯨ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯆꯦꯟꯗꯧꯔꯦ ꯑꯩ ꯑꯅꯨꯕꯁꯤ ꯂꯩꯕ ꯉꯝꯃꯣꯏꯌꯦ ꯇꯥꯆꯧ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯖꯇꯣꯟꯗꯨ ꯀꯟꯅ ꯀꯞꯄꯤ ꯄꯨꯔꯦꯜ ꯐꯖꯇꯣꯟꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯐꯖꯇꯣꯟ ꯀꯞꯀꯅꯨꯁꯤ ꯑꯩꯈꯣꯏꯅꯤꯒꯤ ꯂꯥꯏꯕꯛꯇ ꯏꯕꯥꯅꯤ ꯊꯨꯡꯅꯧꯅ ꯇꯝꯃꯝꯕꯅꯤ ꯐꯖꯇꯣꯟ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯑꯅꯨꯕ ꯅꯪꯅ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯑꯩꯕꯨ ꯆꯦꯟꯗꯧꯒꯤ ꯇꯧꯔꯤ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯣ ꯍꯥꯏꯁꯤꯅꯦ ꯑꯩꯗꯤ ꯅꯪꯕꯨ ꯊꯤꯟꯕ ꯉꯝꯃꯣꯏ ꯅꯪꯅ ꯊꯤꯜꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩ ꯑꯗꯨꯝ ꯆꯠꯈꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯄꯨꯔꯦꯜꯅ ꯍꯥꯏꯔꯛꯏ ꯆꯠꯂꯣ ꯚꯨꯠ ꯃꯥꯏ ꯊꯣꯛꯆꯔꯁꯅꯤ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯚꯨꯠ ꯌꯥꯝ ꯂꯩꯕꯅꯤꯀꯣ ꯄꯨꯔꯦꯜꯅ ꯚꯨꯠ ꯄꯜꯂꯛꯄꯗꯨꯗ ꯐꯖꯇꯣꯟꯗꯨ ꯀꯤꯕꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄꯨꯔꯦꯜꯅ ꯐꯖꯇꯣꯟ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯅꯪꯅ ꯆꯥꯅꯤꯡꯕꯁꯨ ꯑꯩꯅ ꯄꯤꯖꯒꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯀꯩꯁꯨ ꯍꯣꯠꯅꯂꯣꯏ ꯄꯨꯔꯦꯜꯅ ꯍꯩꯁꯤꯡꯅ ꯊꯦꯝꯕꯗꯒꯤ ꯐꯖꯇꯣꯟꯗꯨ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ ꯁꯣꯝꯗꯅ ꯐꯖꯇꯣꯟ ꯍꯜꯂꯛꯇꯕꯗꯨꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯨ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯑꯝꯇ ꯈꯪꯅꯗ꯭ꯔꯦ ꯂꯣꯏꯅ ꯄꯥꯈꯠꯅꯔꯝꯃꯤ ꯊꯕꯥꯗꯨ ꯀꯟꯅ ꯀꯞꯂꯤ ꯃꯇꯝꯅ ꯃꯇꯝ ꯐꯠꯇꯕꯁꯤꯗ ꯏꯆꯥꯗꯨꯕꯨ ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯁꯤꯕꯣ
ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥꯗꯨ ꯀꯞꯂꯤ ꯆꯅꯨꯁꯨ ꯃꯅꯦꯝꯕꯨ ꯊꯦꯝꯂꯤ ꯏꯃꯥ ꯀꯞꯀꯅꯨꯁꯦ ꯏꯁꯟꯇꯣꯝꯕꯤꯗꯣ ꯃꯐꯝ ꯑꯃꯗ ꯃꯥꯏ ꯂꯩꯖꯔꯝꯁꯅꯤ ꯃꯣꯏ ꯇꯥꯆꯧꯒ ꯄꯥꯕꯒꯁꯨ ꯏꯁꯟꯕꯨ ꯊꯤꯕ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯆꯅꯨꯅ ꯃꯅꯦꯝꯕꯨ ꯊꯦꯝꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯐꯩꯖꯣꯝ ꯁꯦꯠꯄ ꯑꯍꯜ ꯑꯍꯨꯝ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯊꯕꯥꯒ ꯆꯅꯨꯒꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯊꯕꯥꯅ ꯃꯥꯋꯥ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯐꯩꯖꯣꯝ ꯁꯦꯠꯄ ꯑꯍꯜ ꯑꯍꯨꯝ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯈꯪꯗꯦ ꯏꯃꯥ ꯏꯁꯣ ꯑꯍꯜ ꯑꯍꯨꯝ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯇꯨꯅ ꯑꯍꯜ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯌꯨꯝ ꯑꯁꯤꯕꯨ ꯐꯩꯖꯥꯎꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯃꯥꯅꯦ ꯇꯥꯗ ꯀꯔꯤꯒꯤꯗꯃꯛ ꯂꯦꯡꯕꯤꯔꯛꯄꯅꯣ ꯉꯔꯥꯡꯁꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟꯗꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒꯤ ꯄꯥꯎ ꯍꯩꯗꯣꯛꯄ ꯂꯥꯛꯆꯔꯤꯕꯅꯤ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯒ ꯆꯅꯨꯒꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯊꯕꯥꯅ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯤꯡꯕꯨꯗꯤ ꯄꯨꯔꯦꯜ ꯀꯧꯏ ꯆꯍꯤꯕꯨꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯗꯒꯤ ꯈꯔ ꯍꯜꯂꯤ ꯑꯗꯨꯕꯨ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯀꯜꯂꯤ ꯃꯃꯥ ꯃꯆꯥꯗꯪ ꯂꯩꯕꯅꯤ ꯃꯄꯥꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯊꯕꯥꯒ ꯆꯅꯨꯒꯗꯨ ꯈꯪꯂꯤ ꯐꯖꯇꯣꯟꯅ ꯆꯦꯜꯂꯤꯕꯁꯤ ꯄꯥꯔꯤꯒꯤ ꯃꯔꯨꯞ ꯄꯨꯔꯦꯜꯗꯅꯤ ꯍꯥꯏꯕ ꯇꯥꯗ ꯁꯨꯝꯗꯧꯕꯤꯔꯣ ꯍꯣꯔꯦꯟꯗꯣ ꯏꯆꯥꯅꯨꯄꯤꯗꯨ ꯉꯟꯅ ꯍꯦꯛꯇ ꯊꯤꯟꯕꯤꯔꯣ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯗꯨꯅ ꯀꯣꯟꯅ ꯇꯞꯅ ꯈꯟꯅꯔꯁꯤ ꯍꯣꯏ ꯐꯔꯦ ꯕꯦꯝꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ ꯆꯅꯨꯅ ꯏꯃꯥ ꯀꯃꯥꯏꯅ ꯏꯆꯟꯇꯣꯝꯕꯤꯒ ꯄꯨꯔꯦꯜꯒ ꯆꯦꯜꯂꯤꯕꯅꯣ ꯄꯨꯔꯦꯜꯗꯤ ꯑꯩꯈꯣꯏ ꯏꯆꯟꯇꯣꯝꯕꯤꯗꯒꯤ ꯌꯥꯝꯅꯁꯨ ꯍꯜꯂꯤ ꯑꯗꯨꯅꯤꯅꯦ ꯏꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯅꯤ ꯃꯃꯧ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯥꯔꯤꯗꯨ ꯃꯊꯥ ꯁꯥꯅ ꯃꯀꯣꯛꯇꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯏ ꯄꯥꯔꯤ ꯅꯨꯡꯉꯥꯏꯇꯅ ꯃꯥ ꯑꯩꯈꯣꯏ ꯏꯆꯟꯇꯣꯝꯕꯤꯗꯣ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯃꯣꯏ ꯇꯥꯆꯧ ꯅꯆꯥꯅꯨꯄꯤꯗꯣ ꯍꯅꯨꯕꯗ ꯆꯦꯟꯈ꯭ꯔꯦ ꯄꯥꯔꯤ ꯉꯛꯅ ꯀꯩ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯩꯈꯣꯏ ꯏꯆꯟꯇꯣꯝꯕꯤꯗꯣ ꯃꯣꯏ ꯇꯥꯆꯧꯒꯤ ꯅꯇꯥꯎ ꯄꯨꯔꯦꯜꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯨꯔꯦꯜ ꯌꯥꯝꯅ ꯉꯛꯅ ꯍꯥ ꯑꯩꯈꯣꯏ ꯏꯆꯜꯇꯣꯝꯕꯤꯕꯣ ꯑꯆꯧꯕ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯏꯃꯥ ꯒ꯭ꯌꯥꯟꯒ ꯇꯥꯗꯦ ꯄꯥꯔꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯥ ꯏꯇꯥꯎ ꯄꯨꯔꯦꯜꯗꯣ ꯌꯥꯝ ꯐꯕꯅꯤ ꯅꯤꯁꯥ ꯄꯨꯁꯥꯁꯨ ꯆꯥꯗꯦ ꯁꯨꯕ ꯅꯣꯝꯁꯨ ꯀꯜꯂꯤ ꯍꯌꯦꯡ ꯏꯆꯟꯇꯣꯝꯕꯤ ꯂꯩꯔꯨꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯗ ꯂꯨꯍꯣꯡꯕꯤꯔꯁꯤ ꯂꯨꯍꯣꯡꯕꯗꯤ ꯑꯔꯥꯏꯕꯅꯤ ꯂꯨꯔꯤꯕꯗꯤ ꯅꯆꯜꯗꯣ ꯊꯕꯛ ꯑꯝꯇ ꯍꯩꯇꯕꯅꯤ ꯍꯌꯦꯡ ꯃꯥꯅ ꯃꯧ ꯑꯣꯏꯔꯒ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯗꯧꯔꯤꯕꯗꯨꯕꯣ ꯆꯅꯨꯅ ꯏꯃꯥ ꯑꯗꯨꯒꯤꯗꯤ ꯅꯃꯧꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯑꯁꯨꯝꯅ ꯐꯖꯇꯣꯟꯗꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯊꯤꯜꯂꯛꯂꯝꯃꯤ ꯐꯖꯇꯣꯟꯕꯨ ꯃꯅꯝꯃꯅ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯀꯔꯤ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯄꯨꯔꯦꯜꯒ ꯐꯖꯇꯣꯟꯒꯁꯨ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯃꯇꯝ ꯈꯔ ꯂꯩꯕꯒꯗꯤ ꯆꯅꯨꯁꯨ ꯊꯥ ꯂꯦꯞꯂꯝꯃꯤ ꯆꯅꯨ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯄꯥꯔꯤ ꯑꯃꯗꯤ ꯆꯅꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯄꯨꯔꯦꯜꯒ ꯐꯖꯇꯣꯟꯒꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ